अहानबा मक्तदा मयाम पुनमकपु मपुगी सिंथा YouTube channel gi maikaideki ikoknuna khurumjabaga loinena thagatpa phongdokjari mayam punamakna channel asibu like share subscribe tawbiyo mayam gi damakta ngasi shu adumak puduna laksari iyamba bungbung Bungbung Yumnam na khuthabi khraba Mashira panthungi ani shuba season oina Nonglei haiba wari asisu mayam punamakna nungaina support tawbiduna tabigani haina khanje mayam gi damakta ahanba season khudol tambi khraba matungda ngasi su amu mayam gi damakta ani shuba season oina puduna dumak laksari mayam punamak Nonglei haiba wari asi amuk taminaraga kamai tawbana haibadu mayam punamak khangminharasi nupa macha khara makutta khaw mamam pairaga chingdegi kumtharai tomba bai nangide yame ha bikasna mu aidi hekrusu hele thoithoiba sodu chawno holaga marup ani dugi matungda inaduna chingdegi kumtharai thoithoiba tapna chalume bai noiside gam hek chaladana ba ai wabna sidawreme tombaga bikaska chatlambadagi chatleblaga maningto onthoktuna yenglai aduga mokhanga du metlaga thoithoibana kumlak ibadu ngaiduna lei bikasna namaimat nupana tadawnaba sasat kumo thoithoiba satpa tangdada mamaidusu ngangsang he ngangsingli ngauraba maithongdusu humangna punglup heklupli Hauriba uri wari singduda yan duna phamsi silaga kumtharai thoithoiba arembagi hek laksarami haiduni tomana amu chala sum hairakaduine nayumduda sum lengdana laisiladi kanana hidurige chingman paturel singju khara koitho khara langtho sunguma maraksida koi langbajine kyam nungaigi yengu thoithoiba phamsi silaga kumtharakpaduna mamanaba anidugi manakta yoksilai bikas kadai nangi faijade thoithoiba nanganda yaliba khawdu lokthoaga harau na tu yamdra aigidi hekru sumayam ama hilae faija maton kharaga hekru taramuka khaw manungduda tharo onbadu yenglaga bikas ka tombaga du hauna noklai thoithoiba mahagi marup aniduna nokpadu uraga mamit ka du lakthoaga amada amu yengi bikas nokna harai yam boyga ningure aduga asi haiduna bikas ka tombaga du kanna nokli thoithoibasu mamanaba aniduna nokpadu uraga masu machindu haife chinglaga nokfe tawje tomba makhutta pairiba khawdu hangdoaga faija maton khara lakthoklaga thoithoibagi khaw manungda hapsinbiri tomba boarding da chawra abanina asigumbasidi napunsigi ahanbabu oirangani ne thoithoiba boarding da ipunsija loisandurabane adum tuyepsi haidokpaga babana bai lebini haya thoithoiba mamanaba aniduda nokfe tawna michi kadu thak khachili aduga makhata na harai adudagidi dekho tombaga bikas kasu thoithoibagi waduda nokfe tawrai aduga bikasna as 12 ke exam da kam kanda haidokani hage bai tomba ibo bai ka lairadi nupi koiba chatha yarani asa amamamdani makhoi ohumduna momon noknaribadu bikas kumna sila bol kawba mu thenglani asi haiduna makhoi humdu chingdudagi kumtharai bikas ka tombaga de wari ga khara nungaibaga gam mang thaduna chatke thoithoibadi adu sunate chingman da toina chatabanina asum maning le thauri
Bikas ka tumbaga thanglamba khongthangdu chap chap lepi aduga mai ani do onsinaduna yengnaraga law lawduna mana thokpada chinaki thoithoibasu mamanaba ani duna pakhatna chinkibaduda masu chelakpada gulmohor pambi mapaduda uri amada makhongdu pallaga upangna upaga tusilli thoithoiba ayoma thoithoiba peri hogalaga tusinbegi khara khebaliba mafamduda yengduna matindu taisina mamanaba ani duna chenkribadu yenglakpadadi gulmohor pambi marumdagi masamana sangba makoi chumba mafi segaiba inba nupa ama tholaktuna thoithoibagi manak tamna changlakpadu ubada thoithoiba masadu pakhatpana makhutuna maningduda namduna tungda khajikhali thoithoiba pakhatpana sorhongani fawba kawba makhai mamitu kuptana nupa aduda yengduna adumak leiringai makoi mana sangba nupa adu thoithoibagi manakta changsilaktuna thoithoibagi nakanduda famtharai thoithoiba nupa aduna famtharakpaduda nupa adugi manamduda gyan khanglak lai aduga makhutuna manatundu suhaifet meli angawba adu thoithoibagi mareng bandu pairaga chingkhalai aduga namitu yinglaga chenba yadra lawai anga wadu hairaga rishipren thoithoibagi mangda famthaduna khuruda pakliba ufunsingdu kanthokpi thoithoiba wa amata ngangde angawbaduda kina yengduna makhong thangba ngamda adumak lepli rishiprem ufuldu kanthokpa loiraga cho hayengaidine chingmanda chatkanu lairik laisu paraga laigedi haide asi haiduna rishiprem thoithoibada munna yenglaga hairei ado tamogi nakta lakpadi kari pijagare asi haiduna rishiprem sabun pullaba masamdudo hotlaga amu makha tarei rishiprem ado ai chak yamna lameba nangi chanabaga yawra khitang chajageba thoithoiba angawba duda munna yengi aduga yawde haibagi matagom makokto hairei rishiprem adudi tamogi WT apumba khara laiye chakigera asi haiduna gulmohor horiba adomda makhongdu champalsu amata tongdana sekli chenjinkhre thoithoiba angawba duna chenjinkhringaida chinge tawringai rishiprem now nang charara haira thoithoiba chenge tawramba khongdu sableplaga amu angawba duda onsilai rishiprem WT apumba adu makhutuna pairaga thoithoibagi manak tamna noklaga sekau chenjilai rishipremna si chawo yamna hawbane aina ngarang chak lamena kaithelda thuubada amotpo humdofamda tarambaneba si chawo thoithoiba angawbadugi mataudu munna yenglambadagi karomdagi no khangde mapi ira chelei aduga kapningbadu fajilaga hairei tamo aidi yaraniye tamo oine chabiro rishiprem WT apumbadu noklaga harauna chari rishiprem charambadu chaplepi aduga thoithoibada yenglaga hairei nupadi kappa pakchade haidra tamo saujaraksani ko thoithoiba rishiprem na hukke tawriba WT apumbadu thoithoibana ta phai aduga makhutagi WT du kanthokduna laimaida thadakre thoithoiba chenthara iba pi mariksingdusu khunamna taithoklaga sidi chagano ai tamona chanaba yumdagi purake sidi charunaba rishiprem thilakano aigidi numida kaithel machadagi moine langthorakpada adum khulaga chayeba aduga aina mayam khulaga puragane kuina adum chaye thoithoiba tamo ai tamogi chanaba purake lairamuko asi haiduna thoithoiba tunghanna khongthangdu thangduna angawbadu hanna yengduna chatki rishiprem
khara yam pura'uko namittu yenglaga chatluko amuk tushini tapna chatluko asi haiduna nukmi WT apumbadu leinajade khungalaga machet chiklaga hauriba gulmur marumduda noklaga amu chenjingkre